Mushroom as functional food sabat team dangasi Kishan Diwas Loumee singgi numit ka loinana next mushroom day thorom pangthokkhre lafel pata leba aikari complex ta pangthokhiba thorom adugi manung chana tonga tonga makhal kya gi stall kya su hangki ba stall sing adugi manungdagi best stall khangatuna manamathum su piki Aika Krisi Vegan Kendras, Chandel, Churachandpur, Imphal West, Tamenglong amadi Ukhrol na punna khotsan naduna pangthokhiba thorom maduda Department of Horticulture and Soil Conservation ki Director K. Devatuta, Central Agricultural University ki College of Food Technology Dean Dr. N.G. Ipoyama, Central Silk Board Regional Sericulture Research Station ki Head Dr. Sinam Subadani, amadi Aika Manipur Center ki Head of Regional Center Dr. C.H. Busuda Devina thorom ki maruiba mingthonen singona saruyaki thorom maduga mari lenyana ke Devadutana hai farmers singna hodaniba kaya asi ikai khumnaba utuna farmers singna lawriba thodang na hongnana ningsing farmer ki maruiba asi mayam puna khangminaba thorom asi pangthokpani amaromda mushroom haiba asi hakchang dadu ki mati kanaba piba chinjak amani masida protein marang kaina yaubana vegetarian chaningba miyoi singda aduki mati kana hale masi kanaba khangwana mamal tanglaba su miyamna pamna chanarakli masi khangdana ai kana mushroom thabagi training kaya piduna mai paktona mushroom makhal kaya puthokre India ke manungda Manipur asi mushroom product aduki matik leba state amma oiba ngamnaba hona kigani haiki masi bawuda yamna mai pakpa farmer ekoi gi mushroom gi farmer graduation loyerga masagi thabak ekoi government gi thabak yengdana maduda ekoi gi sinham loyerga chauna thabak tawwa kayama ekoi success story oina ekoi na build tawga leba su kayama yauri makhoi du yamdrabda sahi amada lupa lakh kundagi na kunmari bhawgi kunmanga bhawgi manungda bhawba tanmagamba aduga talaba aduga successful farmer amadi entrepreneur sing aikoi mushroom grower mayam raktagi thoglei masina inspire oiraga masigumba mai pakpa sing sina inspire oiraga aduga supporting institute research ki oina ICR na aduga akhoi assistant amadi ngamjadaba puthokpada investment ngamjadabata government mateng pangbaduna department ki taraf tagi pangaga